ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯄꯥꯏꯈꯣꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ D.N. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ, ꯂꯥꯏꯒ ꯃꯤꯒ ꯅꯛꯅꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯌꯨꯝꯕꯥꯜꯃꯤꯟꯅꯕ ꯆꯍꯤ 3 ꯐꯥꯔꯦ, ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯆꯥꯎꯊꯣꯏ ꯂꯧꯔꯥꯡ ꯁꯨꯔꯨꯔꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯀꯥꯔꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯊꯥꯕꯜꯂꯩ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯁꯥ ꯑꯣꯟꯊꯣꯛꯅ ꯅꯥꯟꯈ꯭ꯔꯦꯗ꯫ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯕ, ꯅꯁꯥꯗꯣ ꯋꯥꯔꯝꯃꯅꯤꯅꯦ"꯫ "ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯣ? ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ꯫ ꯌꯨꯝ ꯏꯪꯈꯣꯜ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯩꯕꯨꯗꯤ ꯋꯥꯗꯦ, ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ"꯫ "ꯊꯥꯕꯜꯂꯩ, ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛꯀꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕꯗꯨ꯫ ꯑꯋꯥꯕ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯋꯥꯕ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯀꯣ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯅꯨꯡꯗꯥꯡꯒꯤꯕꯨ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ? ꯅꯠꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ"? "ꯍꯣ, ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯂꯧꯔꯥꯡ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ, ꯅꯅꯥꯏ ꯅꯨꯄꯤ ꯆꯥꯛꯁꯦ ꯊꯤꯗꯣꯛꯆꯔꯛꯂꯒꯦ"꯫ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯆꯥꯎꯊꯣꯏ ꯂꯧ ꯁꯨꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯊꯥꯕꯜꯂꯩ? ꯑꯩ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯒꯦ, ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎꯅꯦ"꯫ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯊꯣꯔꯛꯏ, ꯑꯗꯨꯒ ꯁꯨꯝꯅ ꯈꯨꯝꯖꯔꯛꯏ: "ꯍꯣ, ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯕꯒꯦ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤꯕ ꯑꯗꯨꯕꯣ"? "ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯦ ꯅꯁꯛ ꯎꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯀꯅꯤꯀꯣ, ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨꯀꯣ"꯫ "ꯑꯣꯍꯣ, ꯍꯣꯏ, ꯊꯣꯛꯆꯔꯝꯃꯣꯏꯒꯦ꯫ ꯑꯗꯣ ꯉꯟꯅꯗꯤ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨꯀꯣ꯫ ꯂꯧꯐꯝꯗꯣ ꯂꯥꯏꯐꯝꯅꯤ, ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ, ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯕꯤꯔꯛꯎꯀꯣ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯂꯧꯔꯥꯡ ꯁꯨꯕ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯕꯨ ꯎꯔꯒ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯧꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯧꯐꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯤ: "ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯕ ꯇꯥꯔꯕ꯭ꯔꯥ? ꯃꯤꯒꯤꯗꯤ ꯃꯆꯥ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ, ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯨꯕꯨ ꯄꯝꯗꯨꯅ ꯂꯛꯅꯗꯨꯅ ꯍꯔꯥꯎꯅ ꯁꯥꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯄꯣꯛ ꯊꯤꯅꯁꯨ ꯇꯜꯂꯝꯈ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯣꯏꯔꯦꯀꯣ"꯫ "ꯅꯣꯡꯗꯝꯕ, ꯅꯍꯥꯛꯀꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯨꯝꯍꯩꯅꯣ? ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯐꯩ, ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯒꯤ ꯊꯃꯣꯏꯗꯗꯤ ꯀꯣꯛꯅꯥꯏꯗ꯭ꯔꯕ ꯆꯩꯅꯥ ꯑꯃꯗꯤ ꯂꯣꯏꯅꯔꯝꯒꯅꯤꯀꯣ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯣꯏꯌꯨꯝꯂꯥꯏ ꯑꯃꯠꯇꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒ ꯃꯤꯀꯨꯞ ꯈꯔ ꯁꯥꯟꯅꯗꯨꯅ ꯄꯣꯊꯥꯅꯤꯡꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤ ꯂꯣꯏꯅꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯣꯏꯕ ꯉꯥꯏꯅ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯀꯣ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯂꯧꯄꯥꯛꯇ ꯀꯨꯝꯂꯛꯇꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯎꯊꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯖꯔꯝꯃꯤ꯫ "ꯑꯣ, ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯂꯕꯀꯣ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ? ꯀꯥꯟꯅꯗꯦ, ꯑꯁꯤꯒꯨꯝꯕ ꯃꯤꯁꯛꯀꯤꯗꯃꯛ ꯈꯣꯏꯌꯨꯝꯂꯥꯏ ꯑꯩꯅ ꯂꯦꯞꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯈꯣꯏꯌꯨꯝꯂꯥꯏꯌꯥꯝꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯦ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯝꯂꯒꯦ"꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯧꯕꯨꯛꯀ ꯊꯪꯅꯅ ꯂꯩꯕ ꯎꯃꯪꯗ ꯍꯧꯍꯜꯂꯝꯃꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣ ꯏꯁꯨ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯑꯕꯣꯛꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯑꯦ, ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯣ ꯏꯁꯨ ꯅꯨꯄꯥ! ꯆꯥꯎꯊꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯕ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ꯫ ꯑꯣ ꯑꯕꯣꯛ, ꯅꯁꯨꯕ꯭ꯔꯣ? ꯑꯕꯣꯛꯅ ꯀꯧꯕꯤꯔꯤꯕꯁꯤꯕꯣ? ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯅꯁꯨ ꯂꯥꯛꯆꯔꯒꯦ ꯑꯕꯣꯛ꯫ ꯂꯧꯔꯥꯡ ꯁꯨꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯆꯥꯎꯊꯣꯏ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯅꯁꯨꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯁꯣꯟꯕꯤ ꯑꯕꯣꯛꯄꯨ ꯀꯔꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯕꯣꯛ? ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯁꯦ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯕꯣꯛꯀꯤ ꯁꯟꯕꯤ ꯑꯅꯤ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯎꯃꯪ ꯑꯁꯤꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯕꯣꯛꯁꯨ ꯑꯍꯟꯒ ꯑꯣꯏꯕꯁꯤꯗ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯅꯁꯨ ꯁꯟꯗꯣ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯒꯦ꯫ ꯅꯁꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯅꯁꯨ ꯊꯤꯖꯔꯨꯒꯦ꯫ ꯁꯟꯕꯤ ꯑꯅꯤꯗꯨꯒꯤ ꯃꯆꯨ ꯇꯥꯛꯄꯤꯌꯣ ꯑꯕꯣꯛ, ꯅꯁꯨꯅ ꯐꯪꯅꯅꯕ ꯊꯤꯖꯔꯛꯀꯦ꯫ ꯏꯁꯨ ꯅꯨꯄꯥ, ꯁꯟꯕꯤ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯃꯥꯡꯉꯣꯏ꯫ ꯉꯍꯥ ꯅꯣꯡꯃꯁꯨ ꯅꯨꯃꯤꯠ 4-5ꯅꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯁꯦ ꯁꯟꯕꯤ ꯑꯅꯤꯗꯣ ꯊꯤꯕꯗ ꯌꯥꯝꯅꯁꯨ ꯋꯥꯔꯦ, ꯏꯁꯥꯁꯨ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯏꯁꯨꯒꯤ ꯆꯥꯅꯅꯕ ꯍꯩꯊꯥ ꯄꯣꯊꯥꯒ ꯌꯥꯎꯔꯤꯕ꯭ꯔꯣ? ꯑꯕꯣꯛꯇ ꯈꯤꯇ ꯄꯤꯖꯧꯗꯅ꯫ ꯑꯕꯣꯛ, ꯅꯁꯨꯒꯤꯗꯤ ꯀꯔꯤꯁꯨ ꯌꯥꯎꯖꯗ꯭ꯔꯦ꯫ ꯏꯁꯤꯡꯕꯨꯗꯤ ꯌꯥꯎꯔꯤ, ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯄꯤꯌꯣ ꯑꯕꯣꯛ, ꯅꯁꯨ ꯏꯁꯤꯡ ꯂꯧꯖꯔꯨꯒꯦ꯫ ꯏꯁꯨ ꯅꯨꯄꯥ, ꯌꯥꯔꯅꯤꯗ, ꯏꯁꯤꯡꯕꯨꯗꯤ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯄꯦꯟꯅ ꯊꯛꯂꯛꯑꯦ꯫ ꯑꯗꯣ ꯏꯁꯨ ꯅꯨꯄꯥ, ꯎꯃꯪ ꯃꯆꯤꯟ ꯑꯁꯤꯗ ꯍꯩꯅꯧꯒ ꯍꯧꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯍꯩꯅꯧꯗꯣ ꯆꯥꯔꯕꯗꯤ ꯑꯕꯣꯛꯀꯤ ꯏꯁꯥꯁꯦ ꯑꯋꯥꯕ ꯀꯣꯛꯈꯤꯗꯧꯕ ꯃꯥꯜꯂꯤꯗꯣ꯫ ꯑꯗꯨꯗꯤ ꯑꯕꯣꯛ, ꯅꯁꯨ ꯍꯩꯅꯧ ꯊꯤꯖꯔꯛꯀꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯝꯃꯨꯀꯣ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯗꯣ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯩꯅꯧ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯑꯃꯨꯟꯕꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯣ, ꯃꯅꯝꯁꯤꯗꯤ ꯍꯩꯅꯧ ꯑꯃꯨꯟꯕꯒꯤꯅꯤ꯫ ꯑꯁ, ꯑꯩ ꯑꯗꯨꯝ ꯆꯥꯅꯤꯡꯂꯛꯑꯦꯗ꯫ ꯀꯔꯣꯝꯗꯅꯣꯅꯦ? ꯑꯣ, ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯃꯁꯤꯗꯤ ꯂꯣꯏꯅꯕꯨ ꯃꯨꯜꯂꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯄꯥꯝꯕꯤꯁꯤꯗ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯣꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯀꯟꯅ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯍꯩꯅꯧ 3 ꯈꯛꯇꯪ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩꯅꯧ 3ꯗꯣ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛ, ꯁꯦ ꯍꯩꯅꯧ ꯄꯨꯖꯔꯛꯂꯦ, ꯄꯦꯟꯅ ꯆꯥꯕꯤꯌꯣ ꯑꯕꯣꯛ, ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯅꯁꯨ ꯑꯃꯨꯛ ꯍꯦꯛꯆꯔꯨꯒꯦ꯫ ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯇꯤ ꯍꯩꯅꯧꯁꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯉꯝꯃꯣꯏꯀꯣ, ꯀꯔꯥꯏ ꯑꯃ ꯄꯤꯔꯛꯑꯣ꯫ ꯑꯗꯨꯒꯅꯦ, ꯍꯩꯅꯧ ꯑꯁꯤꯗꯤ ꯌꯨꯝꯗ ꯏꯁꯨ ꯑꯣꯏꯅ ꯆꯥꯖꯔꯣ꯫ ꯍꯩꯅꯧꯁꯦ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯁꯨ ꯍꯩꯅꯧꯁꯦ ꯆꯥꯅ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯨꯀꯣ꯫ ꯑꯕꯣꯛ ꯆꯠꯂꯦ, ꯑꯕꯣꯛ ꯆꯠꯂꯦ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯅꯁꯨꯁꯨ ꯂꯩꯖꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯍꯩꯅꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯑꯁ, ꯍꯩꯅꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ, ꯌꯥꯝꯅꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯕꯣꯛꯇꯨꯕꯨ ꯃꯆꯥ ꯃꯁꯨꯒ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯁꯨ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ, ꯅꯁꯨꯒꯤꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯂꯁꯨ ꯐꯗꯧꯅꯤ꯫ ꯑꯁꯨꯛ ꯑꯍꯟ ꯑꯣꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯁꯟ ꯊꯤꯕ ꯂꯥꯛꯅꯤꯡꯉꯤꯕꯁꯦ꯫ ꯀꯥꯟꯅꯗꯦ, ꯃꯇꯝꯁꯤ ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯂꯧꯁꯦ ꯈꯔꯒ ꯁꯨꯔꯨꯝꯈꯤꯒꯦꯗ, ꯐꯧꯁꯤꯁꯨ ꯈꯔꯗꯤ ꯋꯥꯡꯖꯔꯛꯂꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯧꯔꯥꯡ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔ ꯂꯧꯔꯥꯡ ꯁꯨꯔꯕ ꯃꯇꯨꯡꯗ ꯍꯩꯅꯧ ꯑꯅꯤꯗꯨ ꯆꯦꯛꯁꯤꯟꯅ ꯍꯥꯞꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯆꯥꯎꯊꯣꯏꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯊꯥꯕꯜꯂꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯅ ꯊꯣꯔꯛꯏ꯫ ꯊꯥꯕꯜꯂꯩ, ꯁꯦ ꯃꯌꯨꯝꯁꯦ ꯄꯨꯁꯤꯜꯂꯨ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯪꯒꯣꯏꯗ ꯑꯃꯨꯛꯇ ꯊꯝꯂꯨꯈꯤꯒꯦ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯁꯤꯗꯤ, ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯁꯪꯒꯣꯏꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯝꯕ ꯆꯪꯂꯝꯃꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯛꯂꯤꯕ ꯃꯌꯣꯝ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯜꯂꯩ, ꯆꯥꯛ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯗꯤ ꯆꯥꯛꯄꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ, ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯕꯗꯤ ꯏꯁꯥꯁꯤ ꯇꯦꯛꯈꯠꯀꯗꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯆꯥꯛꯄꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤꯌꯦ, ꯑꯗꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯃꯌꯣꯝꯗꯨꯕꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ?
Ihe, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯤꯗꯅ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯒ ꯃꯄꯥ ꯁꯥꯔꯦ ꯃꯌꯨꯝꯗ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯊꯥꯕꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯖꯩ ꯆꯥꯎꯊꯣꯏꯅ ꯄꯤꯔꯛꯄ ꯃꯌꯨꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ ꯊꯥꯕꯂꯩ ꯁꯤ ꯍꯩꯅꯧꯅꯤ ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯧ ꯃꯥꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯂꯧꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯒꯤ ꯍꯦꯜꯂꯛꯄꯅꯤ ꯑꯗꯣ ꯍꯩꯅꯧꯁꯦ ꯑꯩ ꯑꯃ ꯆꯥꯔꯒꯦ ꯑꯃꯅ ꯅꯪꯒꯤ ꯊꯝꯕꯤꯔꯒꯦꯀꯣ ꯁꯤ ꯑꯃꯁꯤ ꯊꯝꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯍꯩꯅꯧ ꯑꯗꯨ ꯑꯃ ꯆꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯎꯊꯣꯏꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯛꯄ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯝꯃꯤ ꯍꯩꯅꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯗ ꯃꯀꯨꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯥꯎꯋꯤ ꯋꯥꯅꯤ ꯑꯗꯣ ꯍꯩꯅꯧꯁꯦ ꯈꯔ ꯌꯥꯝꯅ ꯍꯦꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯃꯌꯥꯝ ꯍꯦꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯩꯅꯧꯗꯣ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯀꯦꯜꯂꯛꯇꯦ ꯑꯃꯨꯟꯕꯕꯨ ꯏꯍꯧ ꯌꯥꯎꯍꯧꯗꯦꯗ ꯑꯗꯣ ꯐꯔꯦꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯦꯛꯄꯤꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝꯅ ꯆꯥꯎꯊꯣꯏ ꯂꯧꯗ ꯂꯥꯛꯂꯝꯃꯤ ꯂꯧꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯧꯔꯥꯡ ꯁꯨꯕ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯧ ꯁꯨꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯟꯖꯩ ꯂꯧꯁꯤꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗ ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯏꯁꯥꯁꯤꯁꯨ ꯁꯨꯃꯟꯗꯅ ꯋꯥꯕꯗꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯉꯟꯇꯥ ꯍꯦꯛꯇ ꯍꯜꯂꯒꯦ ꯈꯔꯗꯤ ꯍꯩꯅꯧꯗꯣ ꯑꯃꯗꯤꯗ ꯍꯦꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯊꯣꯏꯗꯣ ꯎꯃꯪꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯍꯩꯅꯧ ꯍꯦꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯎꯃꯪꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯗꯤ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯩꯅꯧ ꯑꯃꯨꯛ ꯍꯧꯍꯜꯂꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯩꯅꯧ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯎꯕꯗꯒꯤ ꯀꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯕꯗꯤ ꯀꯥꯈꯤꯗ꯭ꯔꯦ ꯄꯥꯝꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯅꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ ꯍꯩꯅꯧ ꯑꯅꯤꯗꯨ ꯈꯨꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯕꯤ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯩꯅꯧꯗꯤ ꯑꯃꯠꯇ ꯀꯦꯜꯂꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯕꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯍꯩꯅꯧ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯃꯁꯥꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯝꯗꯨꯅ ꯈꯨꯗꯩ ꯍꯣꯡꯗꯣꯔꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯥꯔꯤꯕ꯭ꯔꯣ ꯀꯔꯣꯝꯗ ꯂꯩꯒꯦ ꯅꯪꯕꯣ ꯊꯥꯕꯂꯩꯁꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯍꯩꯗꯣꯛꯂꯨꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯕꯂꯩ ꯉꯔꯥꯡ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯍꯩꯅꯧꯗꯣ ꯍꯦꯛꯂꯛꯏ ꯑꯗꯨꯕꯨ ꯍꯩꯅꯧꯗꯣ ꯑꯃꯨꯟꯕ ꯀꯌꯥ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯅꯤꯈꯛꯇꯪ ꯍꯦꯛꯂꯛꯏ ꯊꯥꯕꯂꯩꯗꯤ ꯍꯩꯅꯧ ꯄꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯍꯩꯅꯧꯗꯣ ꯂꯧꯔꯒ ꯃꯀꯨ ꯈꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎꯗ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯣ ꯐꯧ ꯁꯥꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯂꯩ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯛꯂꯝꯃꯤ ꯊꯥꯕꯂꯩ ꯇꯁꯦꯡꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯥꯕꯂꯩꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯆꯥꯎꯊꯣꯏꯁꯨ ꯍꯔꯥꯎꯖꯩ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯥꯕꯂꯩ ꯀꯔꯤ ꯃꯤꯡꯒꯧꯅꯣ ꯏꯀꯥꯏꯀꯣ ꯑꯗꯨꯃꯥꯏꯅꯒ ꯀꯧꯔꯛꯄꯗꯣ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯃꯇꯥꯡ ꯃꯇꯝꯅ ꯀꯧꯖꯕꯅꯤ ꯑꯗꯣ ꯀꯩꯅꯣꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯗꯣꯏꯅꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯥꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯀꯔꯤ ꯀꯧꯁꯤꯒꯦ ꯍꯥꯏꯌꯣꯕ ꯑꯁ ꯊꯥꯕꯂꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯕ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ ꯍꯌꯦꯡ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯊꯣꯜꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯤꯉꯩ ꯅꯪꯁꯨ ꯐꯥꯒꯤꯗꯧꯅ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯍꯥꯟ ꯅꯣꯡꯃ ꯆꯥꯈꯤꯕ ꯍꯩꯅꯧꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯑꯃꯨꯛꯇ ꯍꯦꯛ ꯄꯤꯔꯛꯀꯦꯔꯥ ꯍꯩꯅꯧꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯛꯂꯨꯒꯦ ꯍꯩꯅꯧꯕꯨꯗꯤ ꯄꯥꯜꯂꯝꯈꯤꯅꯤꯗ ꯃꯨꯟꯗꯕ ꯃꯌꯥꯝ ꯄꯥꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯨꯜꯂꯝꯃꯅꯤ ꯑꯗꯣ ꯑꯩ ꯍꯩꯅꯧ ꯍꯦꯛꯂꯨꯈꯤꯒꯦꯀꯣ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯎꯃꯪꯗ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯎꯊꯣꯏ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯅꯨꯄꯥꯁꯤꯗꯤ ꯍꯩꯅꯧ ꯍꯦꯛꯄ ꯂꯥꯛꯂꯤꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯍꯩꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯑꯃꯨꯛ ꯍꯧꯍꯜꯂꯒꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯧꯔꯤꯕ ꯃꯆꯥꯒꯤ ꯃꯃꯤꯡꯗꯨꯁꯨ ꯑꯩꯅ ꯊꯣꯟꯕꯤꯔꯝꯂꯒꯦ ꯑꯁꯤ ꯈꯟꯅ ꯎꯃꯪ ꯃꯆꯤꯟꯗ ꯆꯥꯎꯊꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ
ꯆꯥꯎꯊꯣꯏꯁꯨ ꯎꯃꯪꯗ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯉꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯕ ꯎꯕꯗ ꯆꯥꯎꯊꯣꯏ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯪꯖꯔꯝꯃꯤ ꯑꯕꯣꯛꯀꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯣ ꯑꯕꯣꯛ ꯉꯁꯤꯗꯤ ꯅꯁꯨꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯏꯁꯨ ꯅꯨꯄꯥ ꯑꯕꯣꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯏꯁꯨꯕꯨ ꯉꯥꯏꯔꯝꯕꯅꯤ ꯉꯍꯥꯟ ꯅꯣꯡꯃ ꯏꯁꯨꯅ ꯄꯥꯏꯖꯈꯤꯕ ꯉꯍꯥꯟ ꯅꯣꯡꯃ ꯏꯁꯨꯅ ꯄꯤꯖꯈꯤꯕ ꯍꯩꯅꯧꯗꯣ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯗꯣ ꯏꯁꯨ ꯅꯨꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯕꯣꯛꯇꯁꯨ ꯇꯝꯃꯨꯗꯅ ꯑꯕꯣꯛꯁꯨ ꯇꯥꯅꯤꯡꯉꯤꯅꯦ ꯑꯕꯣꯛ ꯅꯁꯨꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯆꯍꯤ ꯀꯌꯥ ꯏꯆꯥ ꯌꯥꯎꯗꯅ ꯋꯥꯈꯜꯁꯦ ꯋꯥꯅ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟꯕꯨ ꯐꯥꯎꯅꯔꯦ ꯑꯕꯣꯛ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ ꯑꯗꯣ ꯏꯁꯨ ꯅꯨꯄꯥ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯁꯨ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯃꯊꯥꯏ ꯋꯥꯔꯝꯂꯅꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯏꯁꯨꯗꯤ ꯑꯕꯣꯛ ꯃꯍꯥꯛꯇꯣ ꯍꯩꯅꯧ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯍꯩꯅꯧ ꯍꯦꯛꯄ ꯂꯥꯛꯂꯤꯕꯅꯦ ꯑꯕꯣꯛ ꯑꯣ ꯑꯗꯨꯗꯤ ꯍꯩꯅꯧꯗꯣ ꯍꯦꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯠꯁꯤ ꯑꯕꯣꯛꯁꯨ ꯏꯁꯨ ꯅꯨꯄꯤꯗꯣ ꯃꯁꯛ ꯎꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯑꯕꯣꯛꯁꯦ ꯑꯃꯥꯏꯕꯤꯅꯤ ꯅꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛꯇꯣ ꯁꯦꯡꯗꯣꯛꯂꯝꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯎꯃꯪꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯍꯦꯛꯄꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯄꯤꯕꯤꯔꯝꯒꯦ ꯈꯟꯅ ꯍꯥꯏꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯏ ꯍꯩꯅꯧ ꯃꯈꯣꯡ ꯌꯧꯔꯕꯗ ꯄꯥꯝꯕꯤ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯧ ꯃꯌꯥꯝ ꯀꯦꯜꯂꯛꯈꯤꯕ ꯍꯩꯅꯧ ꯃꯌꯥꯝ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯎꯃꯪꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯅꯍꯥꯟꯈꯩꯗꯤ ꯍꯩꯅꯧꯁꯦ ꯌꯥꯝꯅ ꯀꯦꯜꯂꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯀꯦꯜꯂꯦ ꯑꯗꯣ ꯑꯕꯣꯛꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕ ꯑꯃ ꯆꯥꯕꯤꯌꯨ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯩꯅꯧ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯊꯣꯏꯅ ꯊꯥꯕꯂꯩꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯧꯔꯨꯔꯅꯨ ꯃꯁꯥ ꯂꯨꯝꯕꯅꯅꯤ ꯋꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯑꯍꯟ ꯑꯗꯨꯕు ꯁꯛ ꯇꯥꯛꯂꯝꯃꯤ ꯊꯥꯕꯂꯩꯅ ꯑꯍꯟ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝꯅ ꯐꯥꯎꯖꯩ ꯊꯥꯕꯂꯩ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯏꯁꯨ ꯅꯨꯄꯤ ꯌꯥꯔꯦ ꯃꯇꯝ ꯄꯨꯝꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ ꯏꯁꯨ ꯅꯨꯄꯥꯁꯤ ꯉꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯏꯁꯨꯅꯤ ꯅꯨꯃꯤꯠꯇꯣ ꯑꯕꯣꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯏꯁꯨꯁꯤꯅ ꯀꯣꯛꯄꯤꯈꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯁꯨꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯥꯎꯁꯦ ꯇꯝꯂꯛꯄꯅꯤ ꯑꯗꯣ ꯅꯈꯣꯏꯒꯤ ꯈꯨꯠꯁꯤꯗ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯕꯅ ꯑꯕꯣꯛꯁꯨ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯊꯥꯕꯂꯩ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯩꯅꯧꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯕꯂꯩ ꯑꯃꯗꯤ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯨ ꯅꯨꯄꯥ ꯏꯁꯨ ꯅꯨꯄꯤ ꯅꯣꯏꯒꯤ ꯑꯋꯥꯕꯁꯤ ꯇꯥꯏꯕꯪ ꯄꯨꯟꯅ ꯀꯣꯛꯄꯤꯔꯅꯤ ꯀꯔꯤꯁꯨ ꯋꯥꯔꯅꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯅꯆꯥ ꯄꯤꯕ ꯑꯃ ꯄꯤꯅꯕꯤꯔꯕꯅꯤ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯦ ꯏꯁꯨꯒꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯒꯗꯧꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯅꯍꯥꯛꯅꯅꯦ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯊꯧꯖꯥꯜ ꯀꯌꯥ ꯅꯤꯖꯧꯀꯣ ꯑꯕꯣ ꯅꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯂꯕ ꯂꯥꯏꯔꯝꯂꯦꯟꯒꯤ ꯈꯣꯏꯌꯨꯝ ꯂꯥꯏꯒꯨꯝꯅ ꯈꯟꯖꯩꯗꯣ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯋꯥꯕ ꯎꯕꯤꯕꯁꯦ ꯅꯁꯨꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯎꯖꯔꯣꯏꯌꯦ ꯑꯕꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯈꯨꯠꯇ ꯎꯆꯥꯟꯒꯤ ꯃꯩꯔꯥ 3 ꯄꯥꯏꯗꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯩꯔꯥ 3ꯗꯨ ꯂꯩꯃꯥꯏꯗ ꯌꯨꯡꯗꯨꯅ ꯈꯣꯏꯌꯨꯝꯂꯥꯏ ꯂꯥꯏꯅꯤꯡꯊꯧꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯂꯩ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯒꯂꯨꯕ ꯃꯇꯝꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯕꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯨ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯛꯏ ꯅꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯌꯥꯗꯦꯀꯣ ꯑꯕꯣꯛꯅ ꯐꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯜꯂꯛꯂꯣꯏꯀꯣ ꯑꯁꯦ ꯃꯤꯠꯇꯣ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯖꯧ ꯊꯥꯕꯂꯩꯁꯨ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯕꯂꯩꯒꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯅ ꯊꯥꯕꯂꯩꯕꯨ ꯇꯨꯝꯍꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯂꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ
Matam asida Thabalai awaba karisu yaudana mamit pangthoraki. Thabalaina mamit hek pangthorukpaga lairimbi aduna pamriba angang adu urami. Lairimbi aduna Thabalaigi nakta phamdarami aduga asumna hairei. Isu nupi haujikti nakhoigi nungsiraba nachapiba ama phangjare. Haujikti nakhoigi awabagi matam loikre. Sesi angangse amukta pamlamu. Abo isu nupado amukta kausilaki. Abok sune ngasisi handaba yaroidauri. Thiengasu thiena abok handaba yadeko. Asi hairam laga lairimbi aduna chauthoi bu imungda kausilai. Imung hek yobaga lairimbi aduna chauthoi amadi Thabalaida asumna hairei. Isu sa abok yumda halage. Abok na yumda handringai isu anida wahai khara hairamge ko. Munna taro ko. Angang ase khoyum laigumna matik magun laigani. Aduga angang asigi mamingna paikhomba haina abok na thonbiram lage ko. Lairamlen miramlen animakta mahaki laifam laigani. Lairamlen da chatlabasu mahaki laifam laigani. Angang asina marol hek lolakpaga thabum amana miramlenda aduga thabum amana lairei pakta laigani ko. Aduga nakhoi anigi nachagi mangalna nakhoi gi punsi ado mangal laina hingba ngamlagani. Hajikta boksu hananaba tawrage ko. Wahai singsi nakhoi kauba yadi koi susa. Chauthoina mamitagi mapi tana sumna haijarei. Abo minumsi chaubi. Ngasidangdi nasugi laida sangai sida lebi khoba. Abo ki seba mikup amatang ngoirabasu tawjakhige. Ngasi khaktangdi lebi khoba abo. Isusa madugi su matam lakhini. Abo khanmudaba yaroidawri. Karigumba ahingnasisu karigumba ahingnasibu panthaba tarabadi. Abo yum soidana kairani. Yum maduda abo laitabada menman amata taramlar. Noma amuk laki. Isu singi yumsu khanglabanina. Chauthoi amadi Thabalaina kaptuna haijarabasu yadrabadudadi aroiba oina lairimbi adugi makhong sokna khurumjarami. Adugi matung lairimbi adusu chauthoigi yumdagi thokirami. Asumna matam kaya haukhre jahi kaya haukhre. Matamdu paikhomba jahi 8 mapung phari. Matam asida paikhombana mama mapada sumna haijarami. Babo ima ngrangnya aigi manglanda lairamlendagi aigi marup amana ngasisa la'u hareba. Ado ima ai chalugi ko. Thabalai amadi chauthoi kauthokluraba wafam ama nahaunana ningsinglaki. Nongma abok aduna hairamkhibado mathang ningsinglaki. Thabalaina macha paikhombada munni yingduna sumna hairei. Imagi paikhomba lairei pakta isana karamna chakadoribano. Imana thilluba yaba mafamsu nate. Ima adugidine kaisu khanganu aigi maruptuna hariba maru nahakna laklamdaida asumna hayo ohai. Ho phak apaibi aibu lawba la'o hayo hai. Adudagirena phak apaibido lakani hariba. Paikhomba wahai taruba khuding mama mapadi swai hek lawi. Machagi wahai sing adu taruba matungda mapa oiriba jauthoina asumna hairei. Isana bu hairibadi ipasu yar. Ado isana hairiba phak apaibido kauro. Isana lairamlenda chatpado ipasu amukta yengjage. Paikhomba angang oirabasu wakal lausingdi ahal amagumani. Maramdi lairimbi adugi matik mayai khara leibaduna. Paikhomba mamaya adu nongkhatuna. Ho phak apaibi aibu lawba la'o haiduna ahumlak hairaklami. Matam maduna atiya pumba mamsinkirami ngahaki matungda amuk nganthoraki. Matam maduna sana machugi phak ama paikhomba gi makhong mayada paidurukuna lairami. Madu urubada mama mapado swai laurami. Sana machugi phak aduda paikhomba kakhaduna phami aduga mama mapada asumna hairaklami. Ima babo aina marupodigi halakpada imaga babungana charanaba mayam purake ko nachachi charukike. Asi hairamlaga paikhomba phak apaibi aduna lairamlenda puba haukirami. Asumna paikhomba lairamlen khudakta yorami. Lairamlen hek yobaga khoyum layamgi macha masu kayaga paikhombaga harauna sanaminarami. Matam aduda paikhombabu Thabalai amadi chauthoigi macha oina pibikhiba lairimbi aduna paikhombabu kaurai. Paikhombasu lairimbi adugi manakta changlaktuna phamdarami. Adugi matung lairimbi aduna asumna hairei. Imagi paikhomba ngasi isana lairei pakta lakpasidi kari pizagani apamba mahai. Isana miramlen pangkhibada kari pukhige haibanu. Isana apamba khuding imana loina pigadoribani. Ima
ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯉꯁꯥꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯃꯔꯨꯞꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯃꯔꯨꯞꯅ ꯄꯤꯊꯛꯈꯤꯕ ꯏꯁꯤꯡꯗꯣ ꯈꯔ ꯄꯨꯖꯈꯤꯒꯦ ꯆꯥꯛ ꯂꯥꯝꯗꯅꯕ ꯀꯣ ꯏꯃꯥ ꯍꯣꯏ ꯄꯨꯈꯣ ꯑꯗꯣ ꯄꯥꯏꯈꯣꯝꯕ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯁꯥꯟꯅꯔꯨꯔꯣꯀꯣ ꯄꯥꯏꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩꯒꯤ ꯑꯋꯥꯕꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗ ꯏꯃꯥ ꯀꯧꯔꯤꯕ ꯑꯁꯨꯝꯅ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯕꯨꯝ ꯑꯃ ꯐꯥꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯝꯂꯦꯟꯒꯤ ꯈꯣꯏꯌꯨꯝ ꯃꯌꯥꯝꯅ ꯊꯛꯅꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯤꯔꯝꯂꯦꯟꯗ ꯄꯨꯔꯛꯈꯤ ꯃꯆꯥ ꯄꯥꯏꯈꯣꯝꯕꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯄꯥꯏꯈꯣꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯏꯆꯥ ꯂꯩꯇꯕꯁꯦ ꯏꯃꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯕು ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨꯀꯣ ꯏꯆꯥ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯑꯀꯣ ꯆꯠꯈ꯭ꯔꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯍꯥꯛꯅ ꯋꯥꯕꯒꯨꯝꯅ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯏꯃꯥꯒꯨꯝꯅ ꯑꯩ ꯎꯗꯕꯗ ꯋꯥꯕ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯀꯦꯀꯣ ꯏꯃꯥ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯖꯩ ꯀꯔꯝꯕ ꯏꯃꯥꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛ ꯂꯩꯔꯝꯕꯅ ꯃꯇꯝ ꯃꯥꯕꯨ ꯑꯁꯨꯝ ꯍꯧꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯁꯨ ꯍꯧꯖꯤꯟꯈꯤ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕ ꯑꯃꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯥꯗꯥ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯤꯉꯩ ꯑꯍꯜꯒꯤ ꯁꯛꯇꯝ ꯑꯣꯏꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯍꯟ ꯑꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯆꯥꯎꯊꯣꯏ ꯊꯥꯕꯂꯩ ꯅꯈꯣꯏ ꯑꯅꯤꯅ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯑꯩꯅ ꯑꯍꯟꯒꯤ ꯁꯛꯇꯝꯗ ꯂꯥꯛꯄꯁꯤꯗ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯣꯠꯂꯨꯔꯕ ꯋꯥꯐꯝ ꯈꯔ ꯅꯈꯣꯏ ꯑꯅꯤꯗ ꯁꯦꯡꯗꯣꯛꯂꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯑꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯩ ꯑꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯅꯤꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯄꯤꯒꯦ ꯈꯟꯅ ꯑꯍꯟꯒꯤ ꯁꯛꯂꯣꯟꯗ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥ ꯄꯥꯏꯈꯣꯝꯕꯁꯦ ꯑꯩꯒꯤ ꯃꯍꯩꯅ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤ ꯅꯆꯥꯒꯤ ꯁꯛꯇꯝ ꯎꯗꯕ ꯃꯤꯀꯨꯞꯇ ꯅꯈꯣꯏꯅ ꯋꯥꯖꯕꯗꯨ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯄꯦꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯄꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯄ ꯌꯥꯔꯒꯅꯤ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯄꯦꯜꯂꯤ ꯉꯁꯤ ꯄꯥꯏꯈꯣꯝꯕꯅ ꯆꯠꯂꯤꯕꯗꯨ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯒꯤꯅꯤ ꯀꯨꯝꯍꯩ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯂꯩꯐꯝ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯄꯤꯔꯒꯅꯤ ꯃꯇꯝ ꯄꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯌꯨꯀꯣ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯍꯟꯖꯤꯟ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯝꯂꯦꯟꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯔꯕꯗ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯁꯨ ꯊꯣꯔꯛꯇꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯝꯂꯦꯟꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯊꯣꯏꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯗ ꯍꯥꯏꯖꯒꯦ ꯌꯥꯗꯤ ꯌꯥꯕꯤꯌꯨꯀꯣ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ ꯏꯄꯥꯁꯦ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯅꯤꯅꯦ ꯏꯃꯣꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯏꯄꯥꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤꯀꯣ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯀꯤ ꯏꯃꯥꯒ ꯑꯩꯒ ꯋꯥ ꯇꯥꯟꯅꯔꯝꯂꯤꯕꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯌꯥꯕꯤꯔꯕꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅꯁꯨ ꯅꯃꯥꯅꯁꯨ ꯌꯥꯔꯕꯅꯤꯀꯣ ꯅꯃꯥꯅ ꯆꯥꯛ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯈꯣꯡꯅꯤꯡꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯗꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯈꯣꯏꯌꯨꯝ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣ ꯌꯥꯔꯦ ꯂꯥꯏꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯤ ꯀꯔꯤ ꯑꯋꯥ ꯂꯩꯔꯤ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ ꯄꯥꯎꯗꯝ ꯃꯨꯗꯧ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯅꯆꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯃꯣꯝ ꯂꯤꯟꯊꯣꯏꯗꯣ ꯉꯁꯤꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯅꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯤꯔꯒꯗꯤ ꯑꯁꯥꯎꯕ ꯂꯩꯕꯤꯒꯅꯨꯀꯣ ꯅꯤꯡꯊꯧ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯗꯕ ꯀꯅꯥꯗ ꯁꯥꯎꯈꯤꯗ꯭ꯔꯤꯀꯣ
ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯣꯝ ꯂꯤꯟꯊꯣꯏꯗꯣ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯅꯃꯨ ꯀꯅꯥꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯈ꯭ꯔꯕ ꯏꯆꯥ ꯄꯥꯏꯈꯣꯝꯕꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯇꯨꯡ ꯏꯟꯖꯔꯒꯦ ꯇꯥꯛꯄꯤꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯣꯏ ꯍꯥꯏꯅ ꯆꯤꯡꯕꯥꯜ ꯀꯥꯡꯕ ꯉꯝꯗ꯭ꯔꯤ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯍꯥꯛꯀꯤ ꯅꯃꯣꯝ ꯂꯤꯟꯊꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯩꯅ ꯇꯝꯈꯤꯕ ꯈꯨꯗꯣꯜꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯦꯞꯄꯨꯟ ꯁꯦꯝꯃꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯂꯥꯏꯅꯤꯡꯊꯧ ꯑꯩꯒꯤ ꯀꯨꯝꯍꯩꯅꯤꯗꯣ ꯂꯥꯏꯔꯦꯝꯂꯦꯟ ꯃꯤꯔꯝꯂꯦꯟ ꯑꯁꯦ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯁꯨ ꯍꯣꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯄꯥꯏꯈꯣꯝꯕꯁꯨ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯔꯕꯁꯨ ꯈꯣꯏꯌꯨꯝ ꯂꯥꯏꯒ ꯄꯥꯡꯈꯛꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯩꯕꯥꯛꯇ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯃꯤꯔꯩꯕꯥꯛ ꯑꯃ ꯁꯦꯝꯂꯁꯅꯨ ꯑꯁꯨꯝꯅ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗ ꯃꯆꯥ ꯂꯤꯟꯊꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯂꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯏꯌꯨꯝ ꯂꯥꯏꯌꯥꯝꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯜꯂꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯇꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯍꯨꯛꯇꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯆꯥꯎꯊꯣꯏ ꯊꯥꯕꯜꯂꯩꯁꯨ ꯃꯁꯨ ꯐꯪꯖꯔꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯄ ꯍꯧꯔꯛꯄ ꯑꯁꯤꯗ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯧꯖꯥꯟ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯆꯥ ꯃꯔꯤ ꯄꯣꯛꯇꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ